Thum haptaba yensang na haudana kaya yamna hauni haige. Haira chaba matamdasu thum namdrabadi mahau ithok thok loi. Aikhoina pamna chanariba singju sisu adu mangai thum thaklamdrabadi yot pangam loi. Aikhoina chanariba chinjak kaya ama thumna mahau hengat halibani. Masimagnani thum asi aikhoigi numit khudingi changdraba yadraba polam ama oiribase. Thumna aikhoigi chinjak singi mahau hengat hali. Masimagna aikhoida chaning thaning hanba faholibani. Thumna aikhoida kanaba yamna pi. Adubu aikhoigi hakselda masina manghanba kaya su leiri. Ngasigi video sida thumgi kanaba amadi mangjaba sing khara nainajarake. Diabetes laiba, heart, kidney amadi sarugi anaba laiba singna video asi ningthina yengbiyu amadi tabiyu. Loinana laina lakhaningdaba singsu ningthina tabihau. Thumna cancer makhal kharasu ohelakpa yai haibagi oithokpasu leiri. Aikhoina sahi yamsilaklaba matamda haksangi anaba sing laklibasi sahida taisinabagi wani aikhoina chari thaklibba singsiga mari yamna chauna leinei haiduna scientist kayana thijin humjinduna khangkhrabani. Tumba chaba ningthina tawrabati haksang su ningthina thamba ngamgani haibasi thamjage. Tumba matam naidraba chaba ningthina laksinba ngamdraba haksang kuina chatkande. Loinana siguma video asi kanai khanbiragadi channel asibu subscribe tawidriba oiragadi tawsinbiramu miyam hupna khangminnasi video asi khangna janaba singda share tawbiramu. Hojik thumgi kanaba kharadang nainasi. Aikhoina chana thaknabada hapnariba thum asi sodium chloride kawi. Masina aikhoigi hakselda achauba thodang ama loduna lagli. Maruoina aikhoigi haksangi fluid balance, nerve ki function amadi muscle contraction da thumna mateng chauna pangli. Aikhoigi haksangdagi humang thokiba nap tin amadi amangbana chingbada yaukhiduna ising kaya ama mangi. Masibu dehydration kawi. Thumna dehydration dagi ngakthokpi. Amuksu thumna aikhoigi haksangda yauriba mahi amadi mineral sing asi chang amada leheli. Masin maram oiduna aikhoigi haksangbu sariba cell amadi tissue singi mathau ningthina pangthok halibani. Thumda yauriba sodium na wakhal khanbada changliba nerve impulse transmission da mateng pangi. Hairiba singsina aikhoigi haksangi muscle sing ningthina mathau toholibani. Asi khangnatana haksangi oiba acid base balance tohanduna haksangda yauriba mahigi pH maintenance ta thumna mateng pangi. Chakhauna gastric acid sungbada thumna mateng pangi. Asumna thumna chaba tumhanbadasu mateng pangi. Khanau nabagi layeng ama oina thumhina khanau tengnaribani. Masimak thumgi antiseptic property leibagini. Asumna aikhoigi haksangda kanaba piriba thum asi nongmagi tangai phadana changliba changsidi yamna nemi. Chaurakna nongmada 2300 mg mukhakni changliba. Masidi chamas ama phaba nate. Aduna masi ningthina yengsinduna chang khangna chaba changi. Karigumba henjinna chasilurabadi haksangda awaba kaya oirai. Mayamgi marakta su soitana thum namdrabadi chak changdaba mi yaunaramgani. Yensang thum namba namdaba thidana thum namdaba yadaba sing cheksinbiyu. Thum henjinna chasinbana blood pressure wangkhatlapagi achauba maram ama oi. Masi khangnatana heart ki laina phawba lakpa yai. Hoi mi amaga gi nongmagi thum changbagi sang asi miduna tawriba thabak leiruriba mafam amadi midugi hakselgi maongdasu makha poli. Hojik thum henjina chasinbagi mangjaba sing khangminasi. Thum hena chabana blood pressure henkathali haibasidi haijakhre. Masigi maramdi thumna aikhoigi heart ki muscle amadi blood vessels ki wall da ahen mamathau tawhanbagini. Aduna thum chaba hanthabiyu. Masina blood pressure wanghalloi loinana heart ki laina sing maruoina heart failure amadi stroke tagi ngakthokpa kharada oirabasu ngamgani. Mathangda thum hena chabana kidney da awaba kaya amapi. Masi kidney gi mathau henjil hanbagini. Aduna kidney ningthina thamnabagidamak thum hanthabiyu. Mathangda thum henjinbana stomach cancer thoknabagi achauba maram ama oi. Maramdi
थुमना गैस्ट्रिक जूस हेन सुंगहंदुना चाखावगी लाइनिंग पाथहली अमदी पोमखटहली असिखं नतना चाखावदा लैबा H pylori कौबा कैंसर न हनबा ngamba बैक्टीरिया सु थुमगा अचौबा मरी लेने अदुना थुमगी चांग हंथरबदी मसीदगी ngakthokpa ngamgani अखोइगी सरू असि कैल्शियम न साबनी थुम यामना चारबदी सरूदगी कैल्शियम मांगसिलकनी मसिना ओस्टियोपोरोसिस हाइबदी सरू सुम चासिनबा हाइबदु थोखल्ली अदुना थुम हंथरबदी सरूद कैल्शियम निंगथीना याउदुना सरू फना थंबी थुमना अखोइगी ईदा याउबा सुगरगी चांगसु हेनगटहल्ली अदुननी थुम यामना चारबदी डायबिटीज लाकपगी ओइथोकपा चाउना लैरिबसी थुम यामना चाद्रबदी शुगर कंट्रोल तौबा यामना लाइगनी हौजिक करम करम चिंजाकता थुम यामना याउबगी हाइबदु नैनसी अहानबदा प्रोसेस तौरबा पैकेज्ड फूड मसिदा चिप्स कौतादा हालबा चाना थकनबा फ्रोजन ओइरबा पोटलमसिंग लोइनना सॉसना चिंगबा याउरी पोट लैद्रिङैदा पोटुदा याउबा सोडियम की चांग निंगथीना चेक तौथोकपियु मथंगदा रेस्टोरेंट अमदी फास्ट फूड ता फंगदिबा चाना थकनबसिंग मसिदा हाबलिबा थुमगी चांग असि यामी अखोइदी युमदसु थुम अयामबना चानबनिना मसिदा कया पुकनिंग चंगनरुदबगी वानी फास्ट फूड कुंबदा चाबा मतमदा थुम यामना हापीदनबा हाइबा याबनी अदुदी चागदबा चिंजाकना करी करी उहै सिमदी मयामसु खंबिरमलनी मना मसिंग नट्स येरुम हवाई चेंगवाई अतागी पोलम असिना चिंबसिदी करीसु कायदे अदुबु मसिदा यारिबा मखै थुम चाइबा यामना हंथबियु अंगांसिंगी चानबा पोलम सेम साबदा यारिबा मखै थुम हापीगनु हंथना हापियु थुम हैना हनबिगनु अंगांग ओइरिङैदगी थुम हैना खिद्रबदी चावरबा फावबदा कानगनी ngasiगidi matangsida video si tension jage amuk hanna khurumjari